Istan satellite ke pau mieng tabri ba kwai punom pu ahan mo tada maitan kai sangbo mera ko mana kuram jari han bada maroi ba pau National Food Security ki card pai ba imung amagi mioi khudingda mi amada cheng keji manga tawduna ngasi dagi jen ba hokre chahi khudingi pangthok na bagum ngasi su gaura lining chatpa singi chairawa pangthok na kre amasung lockdown na chaitheng panglaba awa ana taraba singda sa na ba tengbang ngasi su pinarakle haujik macha taba pau National Food Security ki card pai ba imung amagi mioi khudingda mi amada cheng keji manga tawduna ngasi dagi jen ba hokre ngasi Lakipur Nayagram GP gi manungdal hariba card pai ba singda cheng keji manga tawduna jenthokpa hokre ngasi gi cheng jenthokpa gi thoramda Nayagram GP gi president ngangom Gresmi na phongdorakpada hariba cheng asi chatliba April tha asidagi tha ahum jelagani haina GP asigi president na makhata na phongdorakle chahi khudingi pangthokna bagum kumsi chahi gi gaurol lining chatpa singi chairauba ngasi pan manipur da su pak channa pangthokna khre adumoinamak angang singna kang sanabadi lepna khre lockdown na maram oiduna miyam punba yadabana maram oiraduna Fullerton da leiba chairau ching haina khangnaba nongpok ningthau apan bagi khubamda miyoi amatana lai khuramba lakna khidre lockdown na chaitheng panglaba awa ana taraba singda chanaba tengbang asisu pinarakle Sunai gi manung channa leiba gorgori khondasu ngarang moirangthem mani memorial foundation gi member singna khun asigi jumna khumbu mukta chanaba polam sing Moirangthem ongbi akasani devi gi sangai da jenthokre haina foundation asigi member Moirangthem somorjit na khangalagli Joypur dasu ngarang Joypur BJP mandal gi vice president Khongdram Dijamani amadi mahaki manau nipa Khongdram Ajit Singha anina lockdown na chaitheng phanglaba kamranga chingya laikai gi miyamda chanaba polam sing jenthokre Lakipur Nayagram GP gi manungda leiba Islampur ward number 1 da leiba Muhammad Samsat ki mayumda hawkhiba April gi tang ani dagi home quarantine tawduna leirakhiba manipuri muslim 12 da Nayagram GP gi president na masagi oina lupa lising ani mateng oina tengbangkhre ngarang Tamil Nadu gi Coimbatore da chahi 35 muk suraba miyoi ama ju thakpa phangdabadagi sanitizer thaklubadagi sire haina pau amana hairi laikhidraba miyoi asi jumthong khudingda gas cylinder pibagi thabak chu tawi haina phongdorokle haujik aroibada maroiba pau amu National Food Security gi card paiba imung amagi miyoi khudingda mi amada cheng keji manga tawduna ngasidagi jenba hokre chahi khudingi pangthokna bagum ngasisu gaura lining chatpa singi chairauba pangthokna khre amasung lockdown na chaitheng phanglaba awa ana taraba singda chanabagi tengbang ngasisu pinaba lepnadri pau loijare